Loyalam E-PAO tabiriba khudimappu hidrom susmitana ayuki pau pizari ahanbada maruoiba headline Indo-Myanmar manungda kuki laloba singa awang nongpoki laloba singa kuthoknabada misimina yaukre Kamjong Areada Indo-Myanmar border survey Ntraga fencing toba changlakabadi khunja singni yeknabani haina logani haina phongdorakli Ningol Chakoba mamangda dollar pension amadi IDP singi lupa lising amawam pithoklagani haina Chief Minister Environment phongdorakli Pau sandokna pizari Indo-Myanmar manungda kuki laloba singa awang nongpoki laloba singa kuthoknabada misimina yaure Ngarang ayuk Manipur amadi Myanmar ga tainaba ngangkhagi sarukta KNFB amadi Myanmar gi lalhalup ama oiriba PDF ki apunba khutpu amaga Myanmar da leriba awang nongpoki lalhalup singi apunba kangbu amaga khuthoknabagi thodokta PLA gi miyoi ama amadi Pripak Pro gi miyoi ani lekhidrei atopa miyoi amana Myanmar gi lalhalup singna faduna pukhibadagi mafam khangdana leri hari Pau asina haribadi ngarang ayuk pung manga rom tabada Ukhrul district ka Myanmar ga tainaba lalim haina khangnariba mafam aduda awang nongpok state singit lalhauba khara leire haibagi mafam aduda Myanmar gi lalolup sing KNFB amadi PDF ki apunba kambu amana changshilakduna attack atu chatharakibani Maikei ani gi marakta pung kaya khuthoknaraba matungda PDF ki lalhauba ani amasu sikibaga awang nongpok ki lalhauba singi maikei dagi su PLA amadi Pripak Pro gi kedar sing asi anayak nangkibani Thodok asi thokle haibagi pau fangwadagi mafam aduda Myanmar gi military junta army sing thomjelik kibaga loinana makhatana KNFB amadi PDF ka akan mongda khuthoknaki Thodok thofamdagi junta army na tongan makhalgi nongmai ani amasu fangmangamki Ngarang awang nongpoki lalolup singi manungda asi ananang kraba miyosing adugi marakta nongthon koba miyoi ama yawi haina thajanari amaromda atopa paugi likhun amanadi tamudagi kilometer 8 rom chatlaga leiba panda haina khangnaba mafamdasu Myanmar junta gi kangbuga PGF amadi KNFB gi apunba kangbu amaga nahan numidangdagi hauna khuthoknaki adom oinamak thodok aduda misimina kaya yamna yaukrabage haina chapchana khangmangamdri Kamjong Areada Indo-Myanmar border survey Ntraga fencing toba changlakabadi khunja singna yeknabani haina logani haina phongdorakli Kamjong Areada Indo-Myanmar border fencing tongnaba thorang tawribasi yaba ngamloi haina Tangkul Southern Student Union amasung Eastern Student Union na Chekshingwa thamkhre Hiram asiga mari lenana ngarang Manipur Press Club ki thangjing holda pangthokpa paugi mifam amada Tangkul Southern Student Union ki President UI Show Kangshu na hai Kamjong district ki manung channel riba mafam singda Indo-Myanmar border fencing toba Yaroi haina mamang chahi ki September kunda CM Birenda local MLA gi khuthangda memorandum ama pisenba lekhrabani Tha asigi tareta General Reserve Engineering Force Grifna Kamjong District Administration amadi district asigi SP da thadorakpa cherol amada border pillar number 6 dagi 1010 fawa border pillar number 1010 dagi 106 fawa amadi border pillar 116 dagi 123 fawa fencing tawbagi thabak hauragani haribasigi angakpa fawi Order aduda paliba Chasat Kamjong hariba mafam asi kadai delebege ing kumja lisingani tara tarukta anoba district sing shamba matamduda mafam asi Kamjong haina onkibani Congress lengak matamdagi asoi aranba kaya lehelambana tongan ba khudong chadaba kaya mayok naduna leringeda BJP lengak na amu asoiba kaya chathanabu honare libasi district asigi miyambu hena awaba pinabu hotnabani haina lawi Ipa ipuna thamlamba ningti turel phawgi lam asida miyoi kaya leiri mafam sing asida lau shingu chathaduna leiribani masibu thausadaduna survey Ntraga fencing toba changlakabadi khunja singna yeknabani haina logani punamak asi thengnanaba chap chana sem sadona leire maduda thoklapa afafatagi tekcha khudingmak center amasung state lengakna pugadabani haina su mahakna makhatana phongdokhi Ningol Chakoba mamangda tolop pension amadi IDP singi lupa lising amamam pithoklagani haina CM na phongdorakli Chief Minister Environment luchingba lengak asigi mihut kangbu amana center gi tongan ba luchingba singa unaduna state asigi irang loshina bawa pham kaya takshilambaga loinana chakhot thorangi lamdasu tongan ba project amadi fund kaya pitharakle
ꯃꯁꯤꯒꯤꯗꯃꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯑꯃꯤꯠ ꯁꯥꯍꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯗꯔꯕꯥꯔ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯊꯥꯒꯠꯂꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤ ꯐꯤꯚꯝ ꯈꯔ ꯐꯔꯛꯄꯅ ꯗꯦꯜꯂꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯠꯇꯨꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯡꯅ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯄꯤꯔꯛꯂꯦ꯫ ꯄꯥꯎꯃꯤꯁꯤꯡꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯂꯩꯉꯥꯛ ꯄꯥꯏꯃꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯆꯦꯠ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯗꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯇꯧꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯃꯥꯡꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩ ꯍꯥꯏꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯤꯟꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯗꯤ ꯗꯤꯋꯥꯂꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯇꯣꯂꯣꯞ ꯑꯣꯛꯇꯣꯕꯔ 31 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯊꯣꯛꯂꯒꯅꯤ꯫ ꯂꯣꯏꯅꯅ ꯊꯕꯛꯇꯒꯤ ꯔꯤꯇꯥꯌꯔ ꯆꯠꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯦꯟꯁꯟ ꯌꯥꯎꯅ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯗ ꯂꯨꯄꯥ 1,000 ꯄꯤꯕ ꯑꯗꯨꯁꯨ ꯃꯉꯥꯔꯛ ꯁꯨꯕ ꯑꯣꯏꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯤꯊꯣꯛꯂꯕ ꯊꯧꯔꯥꯡ ꯂꯣꯏꯔꯦ꯫ ꯂꯣꯏꯅꯅ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯒꯤ ꯅꯧꯅ ꯁꯥꯒꯗꯕ ꯌꯨꯝ 8,000ꯀꯤ ꯑꯌꯥꯕꯁꯨ ꯄꯤꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟꯅ ꯂꯨꯄꯥ ꯂꯥꯈ 4,400ꯁꯨ ꯄꯤꯅꯕꯒꯤ ꯑꯌꯥꯕ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯦꯡꯁꯟ ꯇꯧꯔꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ Displaced persons in the Hana priority period of Mogi, Yumum Suna, Saraga, privacy like the priority of the Nenaba, Madu, the Honors of the Masida, the sanction to whatever honorable Prime Minister or the Home Minister leadership. I appreciate the Marak Thatna Mahekol Rhymes Teachers Training Center Manipurgi Unit A Pangantabigi Anoba for Best Training Course Chaliba Chahi Asigi December gi Tang Ani Ningthaukaban Numit Asidagi Class Hozaragani Maram Asina MRTTC Pangantabida Lakpiduna Training Form Lobiranaba Nolukna Khanghanjari Course Asida Thamjariba Kudong Chaba Singdi Rhymes Teaching Training Child Psychology First Aid Course Yoga Potloy Makeup Training Loina Lamdam Asida Miyamna Pamna Sizinariba Kauna Singi Craft Training gi Khudong Chaba Sing Su Phambigani Hena Akupa Marol Khangmining Labadi Contact Number 9837-161-295 Ntraga 9362775603 Asidagi Khangbiba Yagani Combing the bomb nongmay yauna khutlai kaya fakre Ngarang ayuk anganbada Kamjong District Police na Wabagai Buffalo Farm Area manakta thiba humbagi thabak sathabada nongmai bom amadi kapa yariba maru yauna potlam kaya fagat pangamkhre Police tagi fangba pau amagi matung inna ngarang ayuk pung 5 rom tabada Kamjong District ki SP Thokcham Bikramjit ki overall supervision makhada additional SP Binoy Chongthamgi mityeng makhada Kamjong District Commando gi OC Suvedar S Birlana luchingba Kamjong Police Station amadi Kamjong District Commando gi Team Amana Wabagai Buffalo Farm Areada Thiba Humbagi Thabak Sathabada Insas Rifle Ama Magazine Yauba Countrymet 9mm Pistol Ama Carbine Magazine Ahom 36 Hand Grenade Ahom 9mm Gi Kapa Yariba Maru Mari Kapthokraba Insas Rifle Gi Maru Mari AK Rifle Maru Tara Tear Smoke Grenade Ani Tear Smoke Cell Mari Wolfang Handset Ama Bulletproof Ki Cover Ama Yauba Potlam Sing Adu Fagat Pangam Kibani Hari Lengakpa Luchingbasingi Marakta Tokai Tanabana Manipurgi Mahosagi Tangdu Laitaba Kaihali Haina Ketramayum Santana Fongdokre Lengakpa Luchingbasingi Marakta Tokai Tanabana Manipurgi Mahosagi Tangdu Laitaba Kaihali Haina CPI gi Kunsuba Jiribam Local Conference ta Ketramayum Santana Fongdokre Ngarang Communist Party of India gi Kunsuba Jiribam Local Conference Jiribam gi Sorok Atingwida Pangthokiba Thoram Aduda Moirangthem Gopal Aziz Haider Amasung Soraisam Thoibi Devi Ahumna Presidium Member Oina Saru Yaki Thoram Aduda Varat ki Laikhidraba Luchingba Maru Oina CPI gi Secretary Sitaram Yechuri Hanagi Nokchup Bengal gi Chief Minister Oiramba Budadev Bhattacharya Haukiba Mamang Chahi gi Me Ahumdagi Haurakiba Maitei Amasung Kukijo Ethnic Kanglup Anigi Unkhatnabada Laikhidraba Miyoshingi Mafamda Ikai Khumnaba Utpagaloinana minute ani 2 minute leptona awaba fongdokhi Kuki Maitei Amadi Naga MLA Sengi Mifamgi Waroshin Hauzik Faubugi Oina Pambangamdri
Tha asigi taramangada Ministry of Home Affairs ki yeng makada Manipur State Legislative Assembly ki member oiriba Kuki Naga amadi Maitai MLA singi marakta Manipur da chathariba irang asiga mari lenena chathakiba wari sanabagi waroshin kari leirabage haina hangbada hauzik fawbagi oina chapchaba waroshin khangma ngamdri haina Chief Minister N Virena phongdokre Babu Parada Leba Chief Minister gi Secretary Tapang Thopa Paugi Mifam Amada Mahakna Hai Fam Kiba Mifam Adugi Matangda Press Information Bureau na Thadorak Liba Cherol Adu Official Oba Wafam ni Maduna Taba Wafam Sing Hauzik Fawbagi Oina Phongdok Palaitri Central Government na Thok Liba Irang Asigi Waroshin Atuba Matamda Purakna Bahotnari Haina Phongdokhe Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Wangjing lamding kaithelda nomagi oiba ayuski lemna layeng bagi campaign pangthokre Wangjing lamding kaithelda potphampam libi ima singi hakchang fana ana ayek yaudana leinabagi pandamna ngarang nomagi oiba ayuski lemna layeng bagi campaign ama pangthokre State Ayush Society Manipur amasung Directorate of Ayush Lamphir Patna Education Enhancement Organization Lamdinga Khuchamnaraga pangthokiba lemna layeng bagi campaign aduda Wangjing lamding kaithelda haira acha athak firol manama singna chingba tongan ba potlam kaya yolibi ima chahumrom lemna layeng bagalwina na hidak langthak singshu lemna phanghanki ngarangi lemna layeng bagi campaign aduda saruk yakhivi Ayurvedic Physician Dr. Ladik Yangbam Suzalatana Hai Lakliba October Koni Panda Pangtokadoriba Ayurvedic Dayga Mari Lenana EEO Lamdinga Kusam Naraga Lemna Laying Bagi Campaign Ase Pangtokpani Atay Mafam Singdasu Aseguma Campaign Ase Pangtoknaba Pandam Thamli Haiba Wafam Su Mahakna Makatana Phongdokhi El Nando Amadi ex-MP Dr. T. Mainagi Midyeng Makada Angang Singda Foldable Table Amasung School Bag Sing Yantokre MPCC Kisan Congress Manipur gi Chairman El Nando Amadi ex-MP Dr. Mainagi Mityeng Makada Konthozam Kendra gi tongan ba kunja singda leiba angang singbu mahei masing tambada tengbang bagi paikhalakpa thorang singi saruk ama oina United and IIT Kanpur Oil India Limited kapunna khuchamnana sinduna Kamjong Langol Jamaning Laikai Farming Court Angalwadi Center da tamliba angang singda foldable table amasung school bag sing yanthokre Thoram aduda MPCC Kisan Congress Manipur gi Chairman Laisram Nando Amadi Konthozam Block Congress Committee gi President Kalenjau Kabui Angalwadi Worker Janambam Mina Kumari Helper Irom Roshni na saruk yabaga loinana pikleba mahero singda foldable table amasung bag sing adu yanthokibani NPP gi luchingba sing ngarang Imphal da thunglakre Hauzik lamdam asida thokleba chahi amaga tha Taret Henjelaklaba Kanglup ki Irang amadi Irang asina maram oiraga hauzik oirakleba Rajnitigi Charangnaba asigi matangda yengshilnanaba National People's Party NPP gi luchingba sing ngarang Imphal da thunglakre Chairak asida ngarang NPP ki State Executive Mifam su pangthoknaba thorang tawkre hari numit nini gi khongchatta ngarang ayupung mapan khara helakpada team adu Imphal da thunglabaga loinana hauzik Imphal gi Classic Grande da leiri hari ngarang Imphal da thungkiba NPP gi team adu Meghalaya gi Chief Minister Conrad Sangma gi mayambasu oiriba National Secretary Organization James Sangmana luchingki team adu da party adu gi Kerala gi State President KT Thomas Youth Friend ki Working President Niki Nokhalo amadi party ki General Secretary Law and Administration Avaya Keshav Yaurakhi Hari Dengue gi case lising amaga chatrek kulhumdo yaukre Haukiba pung kunmari asigi manungda state asida nauna dengue positive case nifu thingnakibaga loinana hauzik fawada dengue gi case asi puna lising amaga chatrek kulhumdo yaure Manipur Sarkar gi Directorate of Health Services na piba report matung ina haukiba pung kunmari asigi manungda nauna positive case nifu thingnakiba asigi manungda kuntra mangana Imphal West aduga mangana Imphal East gini hauzik fabugi oina dengue gi case masing asi Imphal West na khwaidagi masing yamli Imphal West khakta da dengue gi positive case lising amaga chani kun mangani aduga lekhidabana masing ahumni hari khaini amadi talab na chingba yonba thingjingkhre Khaini amadi talab na chingba makhal singi umnaba amadi chanabagi hidak managi potlam sing Manipur gi mafam pumnamakta yonbada October 19 dagi paraga chahi ama athingba thamkhre masigi matangda Chief Secretary Health and Family Welfare Dr. Vinit Joshina tha asigi 19 da cherol ama thokre
Chief Secretary na thokiba notification adugi matung inna hidak managi potlamsing maru oina khaini pan masala gudga amadi atei hidak managi manam nushinaba umnaba amadi chanaba potlamsing sizinabana miyobigi hakchang shokhanba amadi makhal kayagi laina oiraknabagi achoba maram ama oiri asigumba hidak managi potlamsing asi shungba amadi yonbada manipurgi mafam pumada tha asigi tarani pandagi horaga chahi ama athingba thamle hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Aroibada maruoiba pau amukka hanna pizari. Indo-Myanmar manungda kukila loba senga awang no pokila loba senga kuthoknabada mistimina yaukhrei. Kamjong Areada Indo-Myanmar border survey Ntraga fencing toba changlaklabadi khunja singna yeknabani haina logani haina phongdorakli. Ningol Chakoba mamangda tola pension amadi IDP singi lupa lising amamam pithoklagani haina Chief Minister N Viren na phongdokhrei. Matang asida ayuki pau piba loizare Loyalam E-PAO tabiriba khudingmakpu amuka hana khurumjari.